ꯏꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. ꯇꯥꯖꯔꯦ. ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯏꯊꯥꯏꯗꯒꯤ ꯁꯨꯔꯆꯟꯗ꯭ꯔ. ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯍꯥꯏꯕꯤꯌꯨ. ꯄꯩꯁꯥꯁꯤ ꯁꯨꯡꯂꯧ ꯂꯧꯕꯤꯗꯕꯗꯤ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯀꯔꯤ ꯀꯥꯏꯕꯤ? ꯌꯦꯜꯂꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯂꯧꯖꯔꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏ? ꯍꯣꯏ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯖꯗꯦ. ꯑꯗꯨꯅ ꯏꯁꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯅ ꯑꯗꯨꯝ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ. ꯊꯥꯒꯠꯆꯔꯤ. ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯂꯥꯛꯂꯤꯕ ꯇꯥꯡ 19 ꯑꯃꯗꯤ 23 ꯑꯅꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯊꯪ ꯊꯥꯒꯤ ꯃꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯦꯜꯗꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯑꯄꯥꯝꯕꯗꯨꯗ ꯈꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯀꯣꯂꯔꯁꯤꯡꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯤꯅ ꯀꯣꯂꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ. ꯃꯗꯨꯃꯛ ꯑꯄꯥꯝꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ. ꯍꯣꯏ, ꯊꯥꯒꯠꯆꯔꯤ. ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ. ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ. ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. ꯍꯣꯏ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯊꯝꯕꯤꯌꯨ.
ꯁꯤꯁꯤ ꯈꯣꯡꯒꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯌꯦꯜꯂꯒ ꯕꯣꯠꯇ ꯄꯩꯁꯥꯁꯤ ꯂꯧꯁꯤꯜꯂꯒ ꯕꯣꯠꯇꯤ ꯄꯤꯔꯣꯏ ꯁꯤ ꯇꯧꯔꯣꯏ ꯀꯥꯏꯅ ꯍꯥꯏꯅꯔꯛꯏꯁꯦ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯅꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯅ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯈꯟꯖꯕꯒꯤ ꯔꯥꯏꯠ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯃꯤꯍꯨꯠꯇꯨ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯦꯗ ꯁꯥꯔ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯈꯣꯡꯒꯥꯎꯅꯔꯤꯁꯤ आर्टिकल 39 क्लोज 1 दा पीरिबा फ्रीडम ऑफ एक्सप्रेस तो मधु फाउदा कोई प्रजा अमना निंखातंग फोंदोप ngambagi राइट टू फंगद्रिबनि मसी आर्टिकल दो मखोय दा एक ओंथोगा कोई चनहलिबनि मधु चनरिबदु बोगा कोई प्रजा दा मनिंग मखा तमना फंगंदबा इसी अतोप लेपाक सिंगदि चनर मोजा इनखंजै कोई मणिपुर खमतदा कोई प्रजा सिंगसि खतम चलाइबरा मसी मसाई इन ममांगदा पंजगी हनन पंजगीबा वोटिंग राइट फंगगा अदे कैंडिडेट रोइबगी राइट फंगदिबसिमक अखोयगी डेमोक्रेसी नाथैरगा थंदिरगा प्रजासिंगसिदा हंजिन हंजिन अवाब पीबनेबा मसी अतोप लमसिंगदि तोरमगने थाजदे अखोय मणिपुर खप ओरमगदरा हाइना खंजे तोरमबसु याय अदो आइने थिंगजबदि मणिपुर खप थिंगजै ngasi भोगी कंटेस्टा अदोना लाजनिंगबा इरोइरोइबा वफमसिदि अखोय प्रजा मोइना अखोय करि तौसिगे हाइबसे अखोय डेमोक्रेसी हाइबसु अखोय डेमोक्रेसी चत्रे खंगबनेना अखोय केदौसिगे हाइबसे अखोय प्रजासिंगसे हना खन्नबमदि दगा ओय ngसाइगी वोटिंग राइट को फंगेरा अदगी मखोयनबु तालगा लौगेरा मसिदा अखोय प्रजासिंगसे ज्ञान ताहौदब तारगदि तुंगी जेनेरेशन दा अखोय यामना अवाबोरानी तम 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 होंगपना ngasiदी अखोय अहल लमनसिंग तापिरमबदा निंथमथागी मतमजे था तरुकनी अदु अथावी मतम था तरुकनी हायरमनी अदु हौजिकि निंथमथागी मतमजे ओंली था अमगा मखाय थानी फादरे सिखा ओइसलाबनेना अखोय सिगुम अहोंगबा मयाम अमा लाटपसिदा अखोय सिंगसे अमक्तंग ज्ञान तामिनरगा बोट पैसा लौबम सु लौदबा मयामना नैनरिबसि नाथैना थममगा असेंग मिहुत आइसे अखोय ममांग साहि असेंग मिहुत कदाइबो कौना कानजा आइसु खुमंग मोइदिनि को सेना कान हजिकि मतम सिगिनगो प्रजागी थबक तौब मिसिंदुबो कोना असेंग मिहुनेना लौजै अदु प्रजागी मिहुत सिंगसि नसी होद प्रजागी थबक तौबक्रमेना असेंग मिहुत अम खननबो होनरपदा अखोय पैसादा डिपेंड तौरसि अदु मिसिंदुगी एटीट्यूड मिसिंदुगी एटीक्वाइ मदु खन्ना अखोय थबक तौमिनरा अखोय मगोंद बोट पिसि हाबसे सार यारोबना थमजगे जा होय थगचरी तोरम सरुगा बिरको थगचरी कोई लाकदोरिबो मिखल सिदगिदी ओइसे सेल लौदना इसागी मिहुतो अखोय असेंबा मिहुत ओइना तसेंग खल्लसि हाइबनी तसेंग अचुंबा मिहुतो खल्लसि हाइबनी प्रजाबो ललोनबा प्रजागी थवाई मांगनबगिदमक्ता प्रजागी लनथुम मांगबा मतमदा करिसुना चुंगदबा मदुबो ngaknanabagi thoidokpa wakal khandaba मिहुसिंदा अखोयसि मिखल सिदा अखोयगी मिहुत ओइना खलगुमसि हाइबनी मथंगी कॉल खुंजगे हेलो हेलो या कॉल तो बिरकलिबो कना ओइबिरबनो गुड मॉर्निंग सर गुड मॉर्निंग हाय हाइबो मकोंदे कयाम दिन होय हाइबियो कोई कनो सिना याम नमai चुंब वाली मयाम म थंगी खरे अदु हौजी मक कोई माई बेलसिंग की नावी माई चाय पाई पलसिना युम कई युम यांखै लिसिंग तनी चांगा लिसिंग मई थादोक पिरगा लिसिंग यांखै गी मथक्ता मिकप मिराव कोन सीई ओन तादन लेरबा मतम जिरेदा हौजी मक्सी लोकसभा की इलेक्शन पांथोकनी हाइना सेंट्रल न लेपिरपदगी स्टेट यागिरगा मतो असुगुम दौदना तौबिरे मसीगी सिबु कोइसी अपंग बहाइरुरगा दिसाउगनी सिंगबा यामना वाटली सिंगदे हाइना हाइजरगा अखोय प्रजा अखोय सिबु तुमदना सुम ममितगी मपी तारगा रिलीफ तुम लेरगा मतौ असुमाइन तौदना कप्पगा लेनगा अखोयगी अंगम मथौसिंगी दमक तौनिंग वत तौहननबा सेंट्रल दगी हौरगा साइकोगी स्टेट फाउबदा
ꯃꯈꯣꯏꯅ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯍꯟꯗꯅꯕ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯗꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤꯃ ꯑꯍꯥꯟꯕ ꯁꯥꯔ ꯍꯣꯏ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯈꯟꯐꯝ ꯊꯣꯛꯇꯦ ꯍꯣꯏ ꯌꯥꯅꯤꯡꯗꯦ ꯏꯂꯦꯛꯁꯟ ꯇꯧꯕꯁꯤ ꯃꯌꯥꯝꯅ ꯃꯔꯝꯗꯤ ꯋꯥꯅꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯏꯂꯦꯛꯁꯟꯗ ꯍꯔꯥꯎ ꯀꯔꯝꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕु ꯋꯥꯍꯟꯈ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕु ꯇꯨꯡꯗ ꯋꯥꯍꯜꯂꯛꯀꯗꯕꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕु ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯃꯗꯨ ꯈꯟꯗꯣꯛꯂꯒ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯕु ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤ ꯃꯤꯍꯨꯠ ꯈꯜꯂꯨꯕꯒꯤ ꯌꯥꯝꯅ ꯆꯞ ꯆꯥꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯃꯔꯣꯝꯗꯗꯤ ꯑꯃꯨꯛ ꯑꯣꯏꯔꯤꯕꯅꯤꯗꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯃꯅ ꯂꯣꯏꯅꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯁꯤꯡꯕꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯄ꯭ꯔꯖꯥ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ ꯇꯧꯏꯒꯨꯝꯕꯁꯨꯡ ꯄ꯭ꯔꯖꯥꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯑꯩꯈꯣꯏꯗ ꯂꯤꯗꯔ ꯑꯣꯏꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯟꯕꯤꯔꯤꯕꯁꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯍꯥꯏꯕꯨ ꯑꯩ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅꯗꯤ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯅꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣই ꯃꯁꯤꯗꯩꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯃꯇꯤꯛ ꯆꯥꯅ ꯃꯔꯝ ꯆꯥꯅ ꯈꯟꯅꯔꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯑꯣꯡꯗ ꯆꯠꯍꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯂꯧꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯒꯗꯕ ꯃꯤ ꯂꯧꯁꯤ ꯀꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕ ꯃꯈꯩꯁꯤ ꯑꯩꯗꯒꯤ ꯆꯤꯡꯅ ꯎꯀꯤꯜ ꯑꯃ ꯆꯤꯟꯗꯅ ꯑꯃ ꯊꯕꯛꯇꯅ ꯑꯃꯁꯨꯡ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯌꯥꯝꯅ ꯄꯤꯛꯁꯟꯕ ꯑꯩꯈꯣꯏꯅ ꯐꯠꯆꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯣꯔꯅꯁꯨ ꯐꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯁꯨ ꯑꯋꯥꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯚꯥꯞ ꯂꯣꯏꯅꯃꯛꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯆꯤꯟꯗꯅ ꯑꯃ ꯋꯥꯈꯜꯗꯅ ꯑꯃ ꯇꯧꯕꯁꯤ ꯇꯧꯕꯤꯔꯣꯏ ꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯇꯪꯗ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯉꯥꯡ ꯁꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯕ ꯑꯗꯨꯝ ꯃꯥꯟꯕ ꯑꯗꯨ ꯇꯥꯁꯨ ꯇꯥꯔꯤꯕ ꯇꯥꯕꯒꯤꯗꯤ ꯑꯗꯨꯕꯨ ꯇꯧꯊꯣꯔꯛꯄꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯔꯤꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯣꯏꯍꯟꯖꯔꯤꯕ꯭ꯔꯥ ꯀꯔꯝꯕ ꯅꯤꯌꯝꯅ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧꯅ ꯀꯅꯥꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯁꯤ ꯑꯔꯥꯟꯕꯗ ꯍꯦꯛ ꯆꯪꯁꯤꯟꯕꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯃ ꯃꯁꯤ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯟꯗꯣꯛ ꯈꯟꯖꯤꯜ ꯂꯣꯏꯅ ꯈꯪꯉꯤꯕ ꯍꯩꯔꯤꯕ ꯑꯗꯨꯒ ꯚꯣꯠꯇ ꯁꯦꯜ ꯂꯧꯕꯁꯤ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯩꯈꯣꯏꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠꯁꯤ ꯌꯣꯟꯊꯣꯛꯄꯁꯤ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯈꯪꯅ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯌꯣꯟꯊꯣꯛꯑꯒ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯑꯃꯈꯛꯇ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯋꯥꯈꯜ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕ ꯍꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯍꯟꯗꯛꯇꯒꯤꯗꯤ ꯑꯐꯕ ꯑꯆꯨꯝꯕ ꯃꯤꯍꯨꯠꯇꯨꯃꯗꯨ ꯈꯜꯂꯁꯤ ꯁꯦꯜꯅ ꯌꯣꯟꯊꯣꯛꯂꯒꯨꯝꯁꯤ ꯁꯦꯜꯅ ꯌꯥꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯎꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯇꯥꯏ ꯈꯨꯝꯅꯖꯔꯤ ꯐꯣꯟ ꯇꯧꯖꯔꯛꯏ ꯄꯥꯝꯕꯩꯒꯤ 6 ꯍꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯅꯥꯕ ꯌꯦꯛꯇꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯕꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯖꯒꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯆꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯁꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯤꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯃ ꯌꯥꯝ ꯀꯟꯅ ꯁꯣꯏꯔꯤꯀꯣ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯚꯣꯠꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯅꯤ ꯀꯩ ꯍꯥꯏꯅꯤ ꯏꯟꯗꯤꯌꯟꯒꯤ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯀꯩꯒꯨꯝꯁꯨꯡ ꯃꯁꯤ ꯈꯤꯇꯪ ꯊꯦꯡꯊꯅ ꯇꯧꯔꯒꯁꯨ ꯌꯥꯕ꯭ꯔꯥꯅ ꯑꯩꯒꯤ ꯃꯣꯠꯇ ꯂꯩꯖꯕꯗꯣ ꯂꯥꯟꯖꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯂꯝꯕꯤꯗꯨꯃꯗꯤ ꯌꯥꯠꯄ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯗꯨꯝ ꯀꯥꯞꯄꯛꯏꯀꯣ ꯁꯣꯝꯗꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯈꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯈꯣꯏ MLAꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯂꯩꯇꯦ ꯑꯃꯨꯛ ꯆꯤꯡꯈꯥꯏꯅꯔꯛꯑꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯚꯣꯠꯁꯤ ꯈꯤꯇꯪ ꯇꯞꯊꯍꯟꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗ ꯚꯣꯠ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯟꯅꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯐꯥꯎꯗ ꯈꯠꯅꯍꯜꯂꯤꯅꯦꯕ ꯑꯩꯅ ꯁꯤꯅ ꯄꯥꯝꯃꯦꯅ ꯇꯧꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯐꯥꯎꯗ ꯈꯠꯅꯍꯟꯕ ꯉꯝꯕ ꯚꯣꯠꯅꯤ ꯑꯗꯨꯒ ꯉꯁꯤ ꯈꯠꯅꯔꯤꯕꯁꯤ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯇꯨꯗꯤ ꯈꯤꯇꯪ ꯇꯧꯒꯗꯕꯗꯣ ꯍꯥꯟꯅ ꯇꯧꯗꯕꯤꯗ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯗ ꯌꯥꯗꯦꯅ ꯃꯤꯌꯥꯝꯁꯦ ꯑꯗꯨꯝ ꯀꯪꯉꯥꯎꯅꯍꯟꯗꯧꯔꯤꯑꯦꯕ
ꯍꯟꯗꯛꯁꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯚꯣꯠꯅ ꯃꯔꯨ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯊꯋꯥꯏꯒ ꯍꯦꯟꯅ ꯃꯔꯨꯅꯤ ꯊꯋꯥꯏ ꯈꯔ ꯃꯥꯡꯒꯗꯧꯕ ꯃꯃꯤ ꯑꯃ ꯑꯩ ꯎꯕ ꯐꯪꯉꯤꯀꯣ ꯁꯨꯝ ꯂꯥꯞꯅ ꯌꯦꯡꯖꯕꯗ ꯌꯥꯔꯤꯃꯈꯩ ꯃꯥꯡꯗꯕꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯥꯡꯗꯅꯕꯁꯨ ꯍꯣꯠꯅꯁꯤ ꯚꯣꯠꯁꯨ ꯊꯥꯗꯁꯤ ꯇꯧꯔꯛꯑꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯎꯔꯣꯏ ꯍꯥꯏꯕꯗꯨꯃꯗꯤ ꯇꯧꯕꯤꯒꯅꯨ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯌꯥꯎꯔꯣꯏ ꯍꯥꯏꯕꯗꯨ ꯅꯠꯇꯕꯤꯗ ꯉꯝꯃꯒꯗꯤ ꯇꯧꯍꯟꯗꯕꯗꯨ ꯉꯝꯕꯒꯤ ꯋꯥꯡꯃꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯉꯁꯤꯁꯦ 8:30ꯒꯤ ꯄꯥꯎꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ 8:30ꯒꯤ ꯄꯥꯎꯗ ꯌꯥꯎꯔꯛꯑꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯃꯐꯝ ꯈꯔꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯌꯥꯎꯔꯛꯑꯦ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯩꯒꯤꯁꯨ ꯌꯥꯎꯔꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯏꯠꯇꯅ ꯑꯪꯊꯥ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯄꯣꯂꯤꯡ A ꯑꯃꯗꯤ Bꯒꯤ ꯁꯔꯨꯛꯁꯦ ꯔꯥꯃꯥꯅꯟꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯁꯤ ꯋꯥꯡꯈꯩꯒꯤꯗ ꯂꯩꯕꯗꯣ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄꯗ ꯁꯕꯖꯦꯛꯇꯨ ꯀꯔꯦꯛꯁꯟ ꯑꯗꯨ ꯔꯥꯃꯥꯅꯟꯗꯒꯤ ꯁꯤꯒꯤ ꯍꯦꯛ ꯀꯩꯅꯣꯒꯤꯗ ꯀꯣꯡꯕ ꯀꯩꯅꯣꯒꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯗ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯁꯤꯗ ꯇꯥꯍꯜꯂꯦ ꯑꯗꯣ ꯃꯈꯣꯏꯅ ꯇꯥꯍꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯑꯪꯊꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯗꯥꯏꯅꯥꯅ ꯂꯧꯔꯛꯑꯒ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕꯁꯨ ꯃꯗꯨꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯀꯩ ꯍꯥꯏꯅꯤ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯗꯕ ꯑꯍꯟꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯗꯣꯔꯤꯕ ꯊꯥꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗꯤ ꯁꯣꯏꯅ ꯃꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯕꯨ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯗꯕ ꯑꯍꯟꯁꯤꯡꯗꯨꯅ ꯑꯃꯨꯛ ꯚꯣꯠꯇꯨ ꯀꯔꯝꯍꯥꯏꯅ ꯊꯥꯗꯗꯣꯏꯅꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯊꯥꯗꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯈꯛꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗꯗꯤ ꯃꯁꯨꯅ ꯀꯩꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯅ ꯑꯩꯈꯣꯏꯒꯤ ꯋꯤꯜꯗ ꯀꯩꯗ ꯏꯜꯂꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯄꯨꯔꯒ ꯂꯥꯛꯑꯒ ꯊꯥꯗꯕ ꯌꯥꯕꯒꯤ ꯆꯥꯟꯁꯇꯣ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯗ ꯂꯥꯛꯄꯗ ꯂꯝꯗꯣ ꯁꯥꯡꯉꯦ ꯍꯥꯏꯖꯔꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯑꯪꯙꯥꯒꯤꯗꯨꯃꯁꯨ ꯑꯩ ꯁꯨꯝ ꯈꯟꯖꯔꯨꯕꯗ ꯑꯪꯙꯥꯁꯦ ꯂꯧꯊꯣꯔꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯆꯥꯗꯕꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯃꯣꯏꯅꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯁꯨꯝ ꯂꯩꯕꯗꯒꯤꯅꯗꯤ ꯄꯟꯕꯤꯔꯦ ꯑꯪꯙꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯆꯤꯟꯗꯅꯦꯕ ꯁꯤꯒꯤ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯅꯨꯡ ꯁꯤ ꯄꯪꯂꯥꯞ ꯂꯥꯞꯄꯗꯤ ꯅꯠꯇ꯭ꯔꯦ ꯏꯔꯥꯡꯁꯨ ꯌꯧꯕ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯖꯔꯤꯅꯤ ꯑꯗꯨꯃ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯖꯩ ꯍꯥꯏꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯀꯣꯂꯔꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯑꯐꯕ ꯃꯤꯍꯨꯠ खनबसे अखोई खनफम खंगे ngasi थोइबा लांगैदा से एग्जांपल होइना मोइ लेप पक्कदबा अइना सुम खंजबदा अहुम अमदि यामना चंगंग लाउबनेबको मोइ अहुम दगी अमा थागतपा ngमोइद्राना अइ चिंगैबा अदगी काग्रबा मिजु हंजन हंजन थागतपगी मथौ सुंता तादेबा तौर मक थबक तौरतबगी वा नते को अइना हाजिजे कइनोदा फई फईना काग्रमिदो सुम हंजन हंजन तौरपदा नोंग फादोक्ति तामदो पार कांदा थबक तौरतबसु इमांगदा मयाम उग्रेको अदगी कानाबदी मोइदि याम फंगेबा रिटायरमेंट चटपा मतमदा पेंशन मचा मसुगी चारोन सुरोन बौगी थंबी यौरबनेबा मदो अइना कलुबई वा नते तैगुमसु हंजन हंजन काग्रमिदो थागतपगी मथौ तादि हाइबनेबे इलेक्शन दा इना हाइजन वांस अमुक्तंग पाहलदी मथंग अमुक सिनबा काराइबा मिदो अदुमाइ खर तौगदबनेबा अखोइगिदि कदाइदगी भोट थादरिनेना अखोइ मरी मतादा चले हाइजरिनिदा सेंगा अफबा मिखन खनबा हैतेबा भोट अइगी थमोइदा नुसिबा हाइदोक्तना थंबा अदुमाइना सेंगादा थवाइगा चांगा खाइनागी जगन आम हाइरमदेको सुमाइना भोट थादरमदाइ मतमदैदा क्वाइ फबा मिसकदो टिटना नम्मगा लोइगदबदो हाइदोक्नेबा कोइगी अदुगा कई हाइनी लाइरेन मतुंग लाइनबना अदोमदा चलेबा पैसादबु चटबुबोसु अमदबु चटबोसु अदुना अखोइ अदुम सोइगिनी वामिनागिनी भोट काबा मोइदुना अदुम नुगाइगनी लानजु मोइदि यावबसु नते मोइदो वासनबई वानि वाबि पोन्तेदा सिदंग हारा लोसनजरी मया फबम मिखन खनबियो होय थागचरी तौरम सरु याबिरप थागचरी अदुम अखोइसि अफबा मिहुत खनसि हाइबसिदनी मसिदनी अखोइ लोइना अदुबो अखोइना चुम्मेना खनजबा मियोइसिंग फरेना खनजबा मियोइसिंग अदुम थमोइदा अदुम लेबिरंगनी अदुम खंगना करिगुंबा मरम अमना याददना सेलदबु ओइरो अमदबु ओइरो खंगना चानबगी ओइरो तिनरुबगी ओइरो अदुमदा हेक्ता अखोइसि चटकेदना कोइना फैयेना खलौबा मिहुतसिना कोइ थागतपा ngमहौदबगी अदुगुंबा फिबमदु ओइगद्रा हाइबगी वाफमदनि कॉलरना थंबिरमलिबसे मथंगी कॉल कुचगे हेलो गुड मॉर्निंग सर गुड मॉर्निंग मद सर्विके कुनुसरी आई कमल कवि मैं फल बाजार ममंगदनि सर हाइबियो मयामगिसु पाव मरी लेनबा मोट कया अमा ताबदा याम नुगाइसै अदुगा तारागिसु मोट तंग अमनि दं थमजगे कोइगी प्रजाजिंगना हौजि
ꯊꯣꯛꯏꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯈꯪꯗꯤ ꯈꯪꯉꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨ ꯈꯪꯖꯔꯒꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯄ꯭ꯔꯖꯥꯁꯦ ꯀꯗꯥꯏꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯦꯡꯅ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯎꯠꯇꯣꯔꯤꯕꯅꯦꯕ ꯄ꯭ꯔꯖꯥꯅ ꯎꯠꯇꯣꯔꯤꯕꯅꯦꯕ ꯃꯁꯤꯁꯤꯃ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ MP ꯁꯤꯡꯁꯦ MP ꯂꯣꯛ ꯁꯚꯥꯒꯤ MP ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯈꯤꯕꯈꯩꯁꯦ आदा मोन पूरा तुम्बगी चाव में लेबा अदा MP खनबजी लोरी अकोई आर के रंजन फंगी वारी ने कनो अकोई की मा फर्टिलाइजर मिनिस्टर अमा पाई बने मा बो आसला तुम्मी बने नत्र लम कोइबगा तुम्बगा ओइजरी लेरी बनेबा कनानो मसिद खनदुजे जो प्रजादबुदी होई चमम नगनी चमम नरगजु इरांग जु सोप तोब ngamdraba कनोदुदा अमुक हन्ना थबक तौगदोरिब्रा अखोइजे अदुबु आइगी मोता मयाम प्रजा मियामदि हेना खंगपोने अखोइजे हाइबा इसारे कैसु खंगजब नते अदुबु तौरिमसुं अखोइना सुम मीडियादा ताब उबदा करी हाइगदगे हाबा लाकदोरिबा इलेक्शन जे मसिदि अखोइगी खंगौदना अखोइगी हानागी मफमदा खंगौदना उमकपा कनबा नुसित अमदा अखोइ उनाजिंग नोइ पाइबो लेदना अदुमाइना पाइरगा हानाय फोन पोप तादौ मानबा मसी हारगा टेंशन जगे सर होय थागचरी थोरम सरुगा बिरपो थागचरी एखोइसी लाकदुर इलेक्शन सिना सो एखोइसी कयामु यामना सिंगे कयामु यामना खंगैरे हाइबसे मदु इसाना इसाबो उथोकजनबगी मदु खंगहन्नबगी मदुगी तांजा अमकक्सुनि हाइबनी चुम्बने कोसी कदा यौना वाखल खली कदा यौना सिंगे कदा यौना खंगे हाइबसे इलेक्शन सिदा सो चौ ममी म तागदोरिबने कोसी हानागी हाना दुम पैसाना सेलना दुम चलिब्रा अदो खंगना चानाबा तिनाबा मरु मपांगदा दुम चलिब्रा हुडानबो अर्गसु ओइगे तिनारुबनिना इने मामा मामतोन कका अदु अदा आना तौनरगा अदोमदा दुम कोइ पीबगी चनबिदो मदु लैरिबा लैतब्रा हाइबसे मसिदा सो दुम याम चौना खंगदोरिबने अदुना अदोमदा चलुबदुना अखोइ सांगबा चाही मयाम अमुक अखोइसी कप्पगा अमुक लेंदोरिबनी अखोइनादि अदुम कैसु लैतबा भोटनि मसिदि अपिकपनि हाइदना अदुम अदु पंखा थादबा अदुबो मसिसु यामना चावबा रोल अमा खंगनि मसिना सु अमुक लोरकदोरिबसे हंदक्तसु अखोइ वाफम फोंदोक्ते याय यादे अदु अदा हाइदना मयाम अमा दुम लैनखिबदुनि स्वाइसिदसुनि मफमसे फोंदोकहनिंगबा फोंदोकपंगमगदबा ngang sakpangomgadaba मियोइसिंगसु खनबा मथौ ताइ दो अखोइना खनबदना नियम चुमना खनद्रगा वाफम फोंदोक्ते मणिपुरगी मतंगदा हाइदे हाइदना कोइसी हेक वारौनबगी फिवम खगले अखोइनादि लाना हेक इलेक्शन से हेक पांथोगा लागा अखोइना खोइदसु अमुक निंगमदबा पेंदबसे अमुक हेक अखोइनासु हेक फोंदोकपा दुवा मदुगी हौरफमदी अखोइ मियामसिसु अचौबा अमखकनि हाइबसिदि अखोइना हेक काउथोकचबनी अदुबो हंदकी लाकदोरिबा इलेक्शन सिददि अखोइसी वाखल ताबगी ममीदु स्वाइसिदि याम चाउना अखोइसी उथोसी हाइबसिनी मियामना दुम ngasiगी कॉलरसिंगना दुम थबिरकलिबसी अयामबा इलेक्शन गा मरि लैनना दुम पोंदोपिरे मसिना ताकपदि अखोइ इलेक्शन सी नियम चुमना जंक्शन निंगबा तौनिंगबा मियोइसी अदुगी मदिक याम लैरे हाइबनी अदुबो हानागी हाना अदुम अखोइसी वाखल ताना अदुम अरानबा लंबीदा चटखिगद्रा हाइबसिगी चिंगनबदुनी अदुबो वाखल तारिबसिना थबकलोमदो ओंथोरकलगदि अखोइसी याम फबा मणिपुर अमा सोइदना ओइगनी हाइबगी ताजबसिमा थमजगे लोइना हौजिक सिजनजरिबा फोन नंबर 8132880336 हाइबा नंबर सिनी नंबर सिद कॉल तोपिरकलगा रेडियो मरुपसिंग लेसाइ सागे फोंदोकपिनिंगबा मोटसिंग अदुमक फोंदोकपिबा यागनी तोंगा फोंलिबा पाउसिना युमफम ओरगा नंबर निंगसिंगजरी 8132880336 हाइबा नंबर सिनी मथंगी कॉल लौखचगे हेलो कॉल तोपिरकलिबा कना ओइबिरबनो हेलो गुड आई कुंबले दिसनसा होय तराम नोक्सरी मरु बसंता हाबियो तागो आंग मत दे तांग तंगांता होय हाई पुंग फारपा लेगि अति अति कुनाजी द थोइबा तंगुलि तार लैयो न सेगा असिमा
ꯇꯨꯝꯕꯤ ꯄꯥꯏꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯅꯝꯕꯤꯔꯤꯁꯤꯅ ꯑꯉꯝꯕ ꯏꯃꯨꯡ ꯑꯃꯗ ꯑꯍꯜ ꯑꯣꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯑꯍꯜ ꯑꯣꯏꯕꯁꯤꯡꯗꯨꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯌꯨꯝꯗꯨꯗ ꯀꯅꯥꯁꯨ ꯃꯈꯣꯟ ꯊꯣꯛꯄ ꯉꯝꯖꯗꯕ ꯑꯗꯨꯒꯨꯝꯕꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯁꯨ ꯂꯨꯆꯤꯡꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯨꯆꯤꯡꯕ ꯈꯔꯍꯥꯏꯒꯗ꯭ꯔꯥ ꯅꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯥꯔꯠ ꯑꯃꯁꯤꯗ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯨꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯉꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯉꯁꯤꯗꯤ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯍꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯕ ꯑꯗꯨꯒ ꯏꯁꯨ ꯑꯃꯒꯤ ꯃꯊꯛꯇ ꯏꯁꯨ ꯑꯃ ꯂꯥꯛꯅꯅꯕ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯤꯟꯕ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯍꯦꯟꯅ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯃ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯡꯅ ꯍꯤꯡꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕꯤꯗꯅ ꯒꯣꯔꯃꯦꯟꯁꯤꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯝꯕ꯭ꯔꯦꯂꯥ ꯑꯃꯒꯤ ꯃꯈꯥꯗ ꯌꯦꯡꯅꯗꯅ ꯂꯩꯔꯤꯉꯩ ꯃꯁꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅꯗꯤ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯗꯤ ꯂꯥꯜꯍꯧꯕ ꯑꯣꯏꯅ ꯎꯗꯦ ꯃꯤꯌꯥꯝ ꯃꯁꯤꯗꯤ ꯃꯤꯌꯥꯝ ꯈꯨꯟꯅꯥꯏꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯩꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯨ ꯃꯗꯨ ꯐꯪꯂꯛꯇꯕꯗꯒꯤ ꯃꯗꯨ ꯇꯥꯜꯂꯛꯄꯗ ꯃꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯗꯨ ꯂꯥꯟꯅ ꯎꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯗꯨꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯉꯛꯄꯅꯤ ꯃꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤ ꯃꯨꯠꯊꯠꯄꯅꯤ ꯍꯥꯏꯅ ꯑꯗꯣꯝꯗ ꯑꯩꯈꯣꯏꯗꯤ ꯂꯧꯖꯩ ꯃꯔꯝꯗꯤ ꯀꯥꯡꯂꯨꯞ ꯑꯃꯗꯅ ꯂꯤꯗꯔ ꯈꯔꯅ ꯇꯣꯡꯁꯤꯟꯕ ꯀꯥꯡꯂꯨꯞ ꯑꯃꯗꯅ ꯐꯨꯔꯨꯞ ꯑꯃꯅ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯂꯣꯡ ꯃꯌꯥꯝꯗꯨꯗꯒꯤ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯗ ꯐꯨꯔꯨꯞ ꯑꯃꯅ ꯃꯗꯨꯕꯨ ꯑꯩ ꯆꯨꯝꯅ ꯑꯩꯈꯣꯏ ꯍꯤꯡꯖꯕꯗꯣ ꯆꯨꯝꯅ ꯍꯤꯡꯖꯒꯦ ꯍꯥꯏꯕꯗ ꯃꯗꯨꯗ ꯌꯥꯔꯛꯇꯗꯅ ꯐꯨꯔꯨꯞ ꯑꯃꯕꯨ ꯀꯟꯈꯠꯂꯒ ꯂꯨꯆꯤꯡꯕ ꯈꯔ ꯁꯥꯕ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯂꯥꯂꯣꯡ ꯑꯃ ꯆꯥꯎꯅ ꯉꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯁꯤꯗꯤ ꯃꯁꯤ ꯈꯪꯗ꯭ꯔꯁꯨ ꯃꯁꯨ ꯈꯪꯉꯛꯄꯒꯨꯝ ꯎꯔꯛꯄ ꯑꯗꯨꯕꯨ ꯚꯣꯠꯇ ꯄꯩꯁꯥ ꯂꯧꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯉꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯁꯨꯃꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯐꯨ ꯊꯥꯒ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯩ ꯑꯗꯨꯒꯨꯝꯕ ꯁꯤꯇꯤꯖꯟꯗꯣ ꯃꯁꯥ ꯃꯇꯣꯝꯗ ꯐꯨ ꯊꯥꯒ ꯁꯤꯖꯈꯣ ꯑꯗꯨꯒꯨꯝꯕ ꯁꯤꯇꯤꯖꯟꯗꯨꯅ ꯂꯩꯔꯤꯈꯩꯗꯤ ꯈꯨꯟꯅꯥꯏꯗꯨꯗ ꯃꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯤꯔꯣꯜ ꯍꯥꯛꯇꯛꯇꯗꯤ ꯖꯦꯅꯦꯔꯦꯁꯟ ꯐ꯭ꯌꯨꯆꯔꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯅꯤ ꯃꯈꯣꯏꯅ ꯊꯝꯃꯝꯗꯣꯏꯗꯣ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯁꯥꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯍꯜꯂꯦ ꯑꯩꯈꯣꯏ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯍꯨꯞꯅ ꯎꯞꯁꯜꯂ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯐꯤꯡ ꯆꯣꯡꯉꯒ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯊꯝꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯏꯂꯦꯛꯁꯟ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯏꯂꯦꯛꯁꯟꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯣꯝꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯌꯨ ꯃꯁꯤꯗꯤ ꯑꯩꯒꯤ ꯔꯥꯏꯠ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯔꯥꯏꯠꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯩꯁꯥ ꯂꯧꯔꯒ ꯑꯗꯣꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯩꯁꯥꯔꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯕꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯑꯗꯣꯝꯅ ꯃꯨꯠꯊꯠꯄꯗ ꯑꯗꯣꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯈꯨꯟꯅꯥꯏꯁꯤꯃ ꯄꯨꯔꯥ ꯃꯨꯠꯊꯠꯄꯗ ꯑꯗꯣꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯔꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯗꯕ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯃ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯈꯔ ꯃꯥꯂꯦꯝꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣই ꯍꯤꯡꯃꯤꯟꯅꯔꯤꯉꯩꯗ ꯑꯆꯨꯝꯕ ꯈꯔꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯅꯔꯝꯃꯨ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯗꯨꯗ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯔꯒ ꯍꯤꯡꯃꯤꯟꯅꯔꯒ ꯐꯨꯔꯨꯞ ꯃꯆꯥ ꯑꯃꯕꯨ ꯐꯨꯔꯨꯞ ꯑꯆꯧꯕ ꯑꯃꯅ ꯅꯝꯊꯕ ꯑꯗꯨꯒ ꯃꯆꯥꯅ ꯑꯆꯧꯕꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯑꯆꯧꯕꯅꯁꯨ ꯃꯆꯥꯕꯨ ꯌꯣꯛꯈꯠꯈꯤꯕ ꯄꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯆꯧꯕ ꯑꯃꯗꯨ ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯔꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯇꯥꯔꯦ ꯂꯝꯗꯝꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯀꯗꯥꯏꯗ ꯀꯔꯤ ꯍꯣꯔꯤꯒꯦ ꯍꯥꯏꯅ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯝꯗꯝꯁꯤꯒꯤ ꯁꯣꯠꯊꯔꯕ ꯉꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯄꯨꯈꯠꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯄꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯡꯅ ꯈꯨꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯕꯤꯁꯦꯟꯄꯨꯔꯗꯒꯤ ꯃꯔꯨꯞ ꯕꯁꯟꯇꯕꯨ ꯊꯥꯒꯠꯆꯔꯤ ꯐꯖ ꯐꯖꯔꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯄꯤꯔꯝꯃꯤ
election da sel loroga adum thada basi isa isa ki apamba da budil leire adubu masi lal haibasi de dum loina makna dum ayamba dum khangnar bu wafamni election da sel loroga thada ba ikoi gi voting right yon thok pai base adum loning go mi adum lobiu toning go mi adum tobiu haibani adubu koi gi samasi manghan ba matam da asobo thodang isa so dum lorobani haibasi madi khangjin biu haibani ai isa de dum sikibi ai aran balambi ma da bot thadar maga sel loroga gi voting right se dum yon thom bi ai aina aran ba mi hutam adum sel nani khangde khangna chana banani khangde maram amana hekta adum khanjalam ba yai adubu ai gi isa isu inau charol surol lehau ba yai makoi wahogani makoi bo yamna aruba phibam amada aruba kom amada sing thabiram baga madu chap anagani madu tungi su khara khanbi hojik ngai haki koisi sel da koi cheng chaningai leitadana loruba sudum kongai mani adubu koi ngaki cheng chara magi natraga nai koi gi phajaba phi ma set bagi ko karigumba kharada koi mitabadagi hekta ngai haki apamba wakhalna tungi yam sanglaba matam ma koi si mittagi pi kangdana lengadabado madwai dusu khara khajik khantamina saibo wafam duni mathangi call ko chage hello call to birakli bakana oi birabano Salai Nirbanta Narim Thung dagi sa Narim Thung dagi Nirbanta oi taram noksari haibiu ngasina hanba thoram saruk ya birak poira bro nasina anirak suba sar aina khataring bo opangcha anda akoi manipur leiba ma suma panga leiba maite isino kina ST gi damta miskon TV chiba myam do aduga amta wakhan taminaba pamde andaki bhoti matang sida akoina koi aina khanjabra jibaiba sarkar sigi chinba china leini matam haugadi akoi ST gi tanase asomda ki thawgi wafam je leite na ai gi wakhandal leijaba andaki matang si yamna sabani mana thawya matang je yekadaba ukki gi emere singsu hoje present of the matam sida mana akoi gi ST janbai ai haibagi article me yo post mayam si mana puthoga cabinet ta puthoga mana di thaba yaba jam jam wafam ni aduga mana hoji phawda thadu du marada ai khandabra matam amda mamangda mot manipur haidana canada da man nicobar dida kanana amisagi amasung prime minister da rauthukiba matam de mana hagiba akoi manipur se matam amagi mahabhat ka mari leinaba adum waiga di macha machu sudan ni khandiduna akoi sibu ikai khumna utna kano topani hajiba adu haiba bichingba sina masana aise kano nate STD ni nate akoi adoi tokhalaba kano dugi Jenen kita kedaiba aduma miuni hana mali wa khanda lei kare je ai khande ba aduna mana puthupa yarba article sindubu kai dongta naga eme sindu kai dogi dongta ki gereno naga sinmana hayan akhoi gi teno da is yu tandi yadraba mai ge indian sinje achina uki sinadi tandi yaraga kai dongta mai akhoi mi oiba akhina kai di demokte tanbi ya bideno hayo wafamje man kilaya na tanbi to ya wafamje ba aluga man haji handaki assembly tu man haji ki chiwo tin tanara na sai do wi so tin tanaga de ba masage article di ya potu gar hi pochini sigi matunginna maiti si teno tanbi ya haibudi mana puthoga loide ba adu moina asi puthoga koti ya bai si hada de yawidugi maramdo aduda puthoga tawi ya thabane ba adugu handagi matang gi na mal puthoki dergina akoi ST gi damakta thawai yobi ba ikinau singna handagi bothi lakho matamda wafan munna tawlaga akoi ST de tanan se haidu khallaga akoi manipur yeno mi bu nusi jawa adugumba candidate thorpada mayam taptana vote TV ta di khoidana akoi STV he ila na tenmangam kadra ai wakam khande aduna vote ko to ba hi to bi ganu ada akoi punna vote
ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯌꯦꯅꯧꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯊꯥꯗꯔꯒ ꯑꯇꯝ ꯃꯥꯏ ꯄꯥꯛꯍꯟꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯊꯝꯖꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ST ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯟꯅꯕꯒꯤ ꯗꯤꯃꯥꯟꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯌꯥꯝ ꯀꯨꯏꯔꯦ ꯃꯁꯤꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯦ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅꯁꯨ ꯊꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯈꯤꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯁꯨ ꯊꯥꯔꯣ ꯍꯥꯏꯔꯕꯅꯤ ꯅꯍꯥꯟꯅ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯁꯨ ꯌꯥꯝ ꯀꯜꯂꯕꯅꯤ ꯀꯣꯔꯠꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯩꯈꯣꯏ ꯌꯦꯠꯄꯒꯤ ꯃꯤꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯔ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯁꯤꯅ ꯃꯁꯤ ꯁ꯭ꯋꯥꯏꯁꯦ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯂꯩꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ मैतैबू ST लिस्टा चलहन्नबगीदमक्ता रिकमेंडेशन मसी थादबनी हाइबगी वाफमसु दुम फोंदोकपिरकबा लई दोना अखोई मसेलगी मरक्ता अखोई प्रूफ अमगा मरक्ता खितंग ग्यान तानदबा मैतैना ST लिस्ट चनबा मतमदा मखोइदा यामना खुदोंग साबसी मांगनी हाइना खलिबा अरानबा वाखलोनसी मसी स्वाइसे हाना चुनथोमिनबा वाखल तामिनबा मथौ ताई हाइदना लेंगाकी माइकैदगे दुम फोंदोकपिबसु लैरी अदुबु कयाम कुइना मसी सुमाइन सुमाइ कोइसी वाखल तामिनबा मथौ ताई हाइदना लैकिगदोरिबनो अदुबु अथु मतमदा वाखल तामिनबबु ओइरो अमबु ओइरो मरम अमना अखोइसी रिकमेंडेशन थाबि वाइबदुनी अदुगा लोइना कोई पुरुषी खनबीबा कोई लमदमसी खनबीबा कोई दमक्ता खनबीबा मिहुतुसु अखोइना खल्लसी हाइबदुनी थंबिरगलु वाफमसे तागचरी ngasi oinadi matang sida I paugamari lenana khangminasi thorumasi tension jari ngasi thorumasi da call to biraklaga thorumasi bu mapung phan biramba srungya biramba radio marup sing loina thorumasi YouTube live stream gi khutang da Facebook live ki khutang da duga radio gi thongda tabiriba khuding mapusu loisilapda mukana pomna mukpo kong sanba thok somna ikai khumna jabaga loina na thagat jaba phongdok chari ताबिरे I paugamari lenena khangminasi thoram adomna thoram tabiribasi 90.4 MHz ta sandok chariba radio loktak channel asigi ahan batang kakdagini